Ngarang numidang Assam ki Kokrajhar district ki police ka NDFB gi lanmi singa khuthokna bagi thodokta NDFB gi lanmi ani hatkhre ani nanan thotuna chenkhre Assam ki Bru refugee camp ta laiwong khangdaba laina ama sandorakpadagi camp adu da laiba Bru refugee ani local primary health center da laikanaba ngamdana laikidre Bharat Laingaka Santi gi wari sanaduna waroshin purakna honaringai cherakta NACN K gi senior ki launcher manga NT party oiba thabak tawbagi damak party dagi tanthokrai Assam gi Lanka da chatharakiba Manipur folk dance workshop ngarang loisingkhrai workshop aduda mahairoi 52 na saruk yaki